आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maru oiba pau Social Welfare Mantri Haikam Dingo na haikre haksang gi phibam manadaba singi haitoi singthoiba magun sing normal oiba miyo emana tawba ngamdaba kaya yauri Gujarat Vidhan Sabha Mikhal gi anisuba tangka ki board khombagi matam ngarang numidang wairam loisinkhre amasung America gi Rashtrapati Joe Biden hairi G20 Summit ta Bharat na presidency oiriba asida Pradhan Mantri Narendra Modi bu puksil sengna sagotkani Social Welfare Mantri Haikam Dingo na haikre haksangi phibam manadaba singi haitoi singthoiba magun sing asi normal oiba miyo emana tawba ngamdaba kaya yauri Imphal gi Palace Compound da leiba iboyai ma sumang lila sanglenda Rajya gi Social Welfare Department na senduna ngarang pangthokiba malem gi haksangi phibam manadaba singi numit palan tharomda wangang bada mantri na hai asigumba makal gi miyoi singbo ikhoina kaidonungda hanthana khak yengloidabani mang na hai makhoi gi top topa akhanaba haithoi singthoibagi gun sing matik chana leiba miyoi singni mantri na hai handakta loisin khiba Manipur Sangai Festival da haksangi phibam manadaba singna puthokpa potlam kaya miyamna pamna leinakhi haksangi phibam manadaba singna ninghanaba tawdana makhata na kana honaduna malemgi phambak thak asida makhoi gi mafam ama sauna kannaba honagadabani miyamna sum akoiba pungning thogatpiba amadi saugatpiba loinana nungsina loina biduna Aikhoi apunbagi sakti ama sagatnaba honaminaduna hena saukhatpa lamdam ama ohenaba honaminarasi thauramadu saruk yakhiba Manipur Pollution Control Board ki chairman Usam Deben hai haksangi phibam manadaba singi damak sarkar dagi tengbang logduna salairiba NGO singna yamna thamoi sengna thabak tawbagi tangai fadaba lei Taramapan suba sumang lila ningtham kumai tha sigi kundagi hauragani Manipur State Sumang Lila Council na sinduna pangthokadaba kumai asigi matangda Sumang Lila Council gi Lifetime Secretary Saugrakpam Hemanta na hai Council asigi hanadagi sanaduna lakpa niyomgi matung ina Director amana lila amadagi hena amadi Writer amagi lila amadagi hena utpa yaroi Mang na hai Artist singsu magi lila kanglup natabada yawba yaroi Tha asigi tara mga phawbada kumai asida saruk yagadaba nupa lila kanglup khudingi Casting synopsis ka loinana Lila Kanglup khuding makisak takpa firal amamam Sumang Lila Council da pisingadabani. Mapan suba state level Manipuri Modern Song Competition 2022 gi Grand Finale ngasi Imphal gi Gandhi Memorial Hall da pangthoklagani. Artist Training Cum Education Research Center Imphal na sinba thorom asigi saruk ama oina manamathum yanthokpagi thoromsu hall asida ngasi nungthil pangthokani. Tabiriba pause Akashvani Imphal dagini. Gujarat Vidhan Sabha Mikhal gi anisuba tangka ki board khombagi matam ngarang numidang wairam loisinkhre board khombagi aroiba numit phawbada tongan ba rajniti dol singi lusingba singna leijabi thaduna board khomkhi Mikhal ningthokaba numita pangthokani Mikhal asida nupi humpumapan yauna punna mirep sanipan kunthra humdoina lamba thengnari BJP gi lusingbi kendra gi mantri Smriti Irani Purushottam Rupala amasung Uttar Pradesh ki Mukhyamantri Yogi Adityanath na ngarang pangthokiba tongan ba rally singda wa ngangkhi Aam Admi Party gi lusingba amasung Punjab ki Mukhyamantri Bhagwan Man MP Sanjay Singh amasung atai lusingba kayana makhoi gi mirep singi damak leijabi thaduna vote khomkhi aikhoi gi pawmin hai Mukhyamantri Bhupendra Patel amasung mahaki mantri mandol da yauriba mantri taret na tangka asigi mikhalda amuk hanna miyam gi thajaba phangnaba honari Delhi Municipal Corporation gi Ward chani yangkhai gi vote ngasi thadanaragani haujik ngahaki matung pung 9 dagi vote thadaba hauraga nungthil pung 5 makhaida loisingani vote masing lakliba yumsa kaisada thigani mikhala sida BJP Aam Admi Party Congress yauna mirep lising ama chahum niphumapan lamba thengnari madugi manungda nupi mirep satret supna mapan aduga nupa mirep na satruk nifuni America gi Rashtrapati Joe Biden na hairi G20 Summit ta Bharat na presidency oiriba sida mahaki marup leibak asigi Pradhan Mantri Narendra Modi bu puksel sengna sagotkani Bharat pu America gi akanba mapang ni hairaduna Sri Biden na hai malem gi haujik oiriba ising nungsit ki phibam energy amasung jingja watpagi samaisa asi leibak sing asina maromdom honaduna menkhatpa ngamnaba akanba thabak paikhat minari Bharat na G20 Summit ki presidency tha asigi amadagi sahi amagi oina paiba haukhibani Rashtrapati Draupadi Murmu nangarang
Empowerment of Persons with Disability Award 2012-2013 yenthokre. Mana yenthokpagi thormasi Persons with Disability gi malemgi numit thorunga mari lenana mana pangthokpani. New Delhi da pangthokpa mana yenthokpagi thoromda miyoi kunmanga da 2012 gi oina mana pekhi aduga institution amadi tongan ba organization singi miyoi kunma pandana English 2012 gi mana yenthokhi. Haksangi phibam mimanadraba singna thoidok hendokpa thabak tawkhibagi damak madubu sakhangba oina khangalaba miyoi sing adu da mana asipi bani. Thoromadu da wangangbada Rashtrapati na hai malem thaki thoromasi pangthokpagi maroiba pandamdi mimanadraba sing bunung sibibaga loinana makoida sakti hena pibani. Sarkar asina maru oina dibyangjan kanglup ki miyoi singi phibam phagar hanaba kana honari. Makoigi sakti hengan hanabagi damak makoi masana masabu thajaba ngambagi tangai fadaba dusu Rashtrapati na phongdokhi. Lebak asigi ahanba Rashtrapati Dr. Rajendra Prasad ki Sama Kuntranipan suba mapok numit thoromda jati asina mahaki mafamda ikai khumnaba utli. Rashtrapati Bhavan da pangthokpa thorom amada Rashtrapati Draupadi Murmuna Dr. Rajendra Prasad ki photo da laikatuna ikai khumnaba utki. Pradhan Mantri Narendra Modi nasu hanagi Rashtrapati asigi mafamda laikatuna ikai khumnaba utki. FIFA World Cup ki ngarang sanakiba knockout match amada Netherlands na USA bu panjil ahum amada thoikre. Atopa match amada Argentina na Australia bu panjil ani amada thoiduna Netherlands amasung Argentina quarter final sangkre. Ngasigi match ta numidang pung 9 makhaida France ka Poland ga sanagani. Aduga nongyai matung pungkhai satpadana England ga Senegal ga sanagani. Ngasi phongba pause singi maroiba pausingi damak haujik Maibam Binoi leire. Binoi Thagachari Nganthoi Malengi thakta gita jenti pangthuktana pandit Manipana gita pakhre ngasigi haugalakliba naharul singnasu gita gi maramda khangjingadabani haiba laga nation gi pau Manipur dasu disabled day pakchana pangthukibagi pau foreigner singna lusingba KNO amasung jet arena miyam gi interest thabak tawroi suspension of operation toknaba demand tawkhre haiba pau ngasi phongnariba pau che singi ahanba pau oina phongnare ngasigi haugalakliba naharul singna gita gi maramda khangjingadabani haiba laga nation gi pauna huelan pau gi ahanba headline oire pawasi ireibak pau che dasu ani suba headline tawre atai pau che singi ahanba lamaida adum phongnari International Day of Persons with Disabilities Pakchana pangthokna gi pauda disabled singi tonganba heithoi singthoiba lei mokhoibu special able person haina hena chungani haiba Dingogi pauna Ichel Express ki ahanba pau oire ireibak pau chi su pau asi ahanba pau oina phongle Sangai Express ki edition animakta foreigner singnalusingba KNO amasung jet arena miyam gi interest thabak tawroi suspension of operation toknaba demand tawkre haiba pauna force headline oina chawna phongle pau asi atei pau che sing ahanba lamaida aduma phonglari naharol gi thaudangda Manipur kannanaba praja nungainaba honakigani prajana sinariba ithaudang hanbalaitana toromkhigini haiba chief minister gi pauna ahanba pawoire amaronda pausi asigi ani suba headline da laufam kannanaba ek semlabasu Imphal West ki mafam kharadadi laufam kamba andana leiri haiba na phongle paunapam pauchi dana Manipur gi lam kya Google Map ta Myanmar gi ni haina yawba thengnare haiba pauna ahanba pawoire pausi asida PWD haibagi mohota person with special abilities haiba mingthol piningi minister dingo haiba pauna ani suba headline oina phongle People's Chronicle dana ahanba pau oina phongle sanalibak paucheda Imphal yairipok lambi gi ngarian chingda phatahudi sing hundokpham oire haiba pauna ahanba pau oire Kukila laulup singa lenga ka tongnari basu handokna ba taksin kare haiba pauna ani suba headline oire pawasi the morning bell da ani suba headline oina phongle Churachandpur da phongba ngasigi pauche singda Churachandpur police na miyoi ama brown sugar gram chamri ta tuka konana fare haiba pau na Masona Thargi ahanba pawaire pawasi Manipur Express ki ahanba pawaire Nisil Tuhil Tudana People's Alliance for Peace and Progress Manipur na Kendra Sarkar da underground UPF Kenoga suspension of operation handokna bagi pau ahanba pawaire pawasi Masona Thar amasung Manipur Express tasu adum phongle
ꯐꯣꯡꯅꯔꯤꯕ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩꯗ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯦꯃꯤꯒꯤ ꯍꯣꯜ ꯅꯣꯡꯈꯥꯡ ꯆꯥꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁ ꯃꯅꯤꯄꯨꯔꯤ ꯑꯦꯗꯤꯁꯟꯒꯤ ꯑꯦꯡꯀꯔ ꯑꯥꯏꯇꯦꯝ ꯑꯣꯏꯅ ꯐꯣꯡꯂꯦ ꯉꯥꯟꯊꯣꯏ ꯊꯥꯒꯠꯆꯔꯤ ꯕꯤꯅꯣꯏ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯃꯟꯇ꯭ꯔꯤ ꯍꯩꯈꯥꯝ ꯗꯤꯡꯒꯣꯅ ꯍꯥꯏꯈ꯭ꯔꯦ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯃꯥꯟꯅꯗꯕꯁꯤꯡꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯒꯨꯟꯁꯤꯡ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯧꯕ ꯉꯝꯗꯕ ꯀꯌꯥ ꯌꯥꯎꯔꯤ ꯒꯨꯖꯔꯥꯠ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯒꯤ ꯔꯥꯁꯇ꯭ꯔꯄति ꯖꯣ ꯕꯥꯏꯗꯦꯟꯅ ꯍꯥꯏꯔꯤ G20 ꯁꯃꯤꯠꯇ ꯚꯥꯔꯠꯅ ꯄ꯭ꯔꯁꯤꯗꯦꯟꯁꯤ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯁꯧꯒꯠꯀꯅꯤ ꯄꯥꯎ ꯂꯣꯏꯖꯔꯦ